Ngasodam meeting tablet passing Wuhan Bamakta no Martin Kunjisuri Taram Okchari Nasigi Mare Pau Miam the Pizere. Koko Miyamadi Miam gi boycott Marakta akan protection Taranga Lokatuna Khongjom de Gitaram Pang Tokre. Wangkai Mera ba Poila Madi Sakang Hogdaba Lan Missingi Kaksing Machin Manau Sing the Leba Kubumda Jahi Jam Kontra Mangasuba Nising Taram Pang Tokre. Lunina Koshimaloba Class 12 exam da science stream gi on makok tarakraba takelamam kalpanabu harautayam okre. Mapunga bapaw miyam de pizere. Koko miyamasong miyam gi akan ba boycott marakta akan protection thawang lunina ngase Manipur lengak na silang laga Khongjom de ningsing tharam Thawal district ke kheba chingkhong da leiba Khongjom War Memorial Complex na pangthokre. Thamadu Mai Lena, Manipur Governor Ajay Kumar Bhalana Luchingduna, Khongjom La Ningsing Khubamda, Haikat Tamki, Tungda, Kheba Chingkhong da Leiba, Athoba Pauna Brazavasi ki mitam dasu Haikat Tamduna ikai kumna utke. Ngasi pangthokiba Palan aduda Chief Guest oikiba Manipur Governor Ajay Kumar Bhalana haikibada Khongjom Lan asina aikogi khonaida Ireibak iramdam nungsibagi achetpa wair ama lobagi mayek laraba khudam oire. Lanpam aduda kulay amasung masing yam jadrabasu Thauna faraba ipusing aduna British ki mayokta akan balan chathaduna thawai katkibani Khongjom de tharamasina aikoida imalebang nungsibagi inur adu piri ipa ipusing na lebaki tamaka thokibasing aduna aikoi khudingmakna ningtamba amasung ingtapa purakpa haibasi aikogi tangai fadraba ithaudang haibado nahawna na ningsing hale Loina ing tapas takot pa masung hina mapanggal kan ba Manipur amagi damak ay koy puna tabag tawmin na batjangi lamdam masida lariba mipung kuding magna tharam masigi nung yuwahantok adu khangna lingzen manana masung katok pagaluni na lamdam masi ing tapapurak na buho namin na si haiki. The importance of unity and harmony. Our society is diverse, yet our strength lies in our ability to stand together. We must work together as Manipuris, embracing our differences while celebrating our shared heritage to build a state that is inclusive and united in purpose. On this sacred day, Aina Nagarik Khudingi Mafamda Tamjari Madudi Khongjom Lan Gi Etel Asidagi Tamjaduna Aikhoigi Ereibak Iramdam Asibu Thamoy Sengna Ningduna Sebar Taurasi Hena Wasak da Asi. Tharamadu Mai Lena Chief Minister Yumnam Khemchan haikibda miyam ihau changshinbada chawkhat thaurangi thabak singda hingsagi thawong singna chawkhat thaurangi tabak singda akaiba piroidaba mawongda changshinbiu hingsagi thawong singna chawkhat thaurangi lambi da hena thinthan-gani aikhoi masel amaga muknaba manba ihau tawbiganu Bisnupur district ki Tronglawbida thokiba thawdo du yam nungaitaba mani thawdo asigi matangda lamdam asigi miyamna penadabagi ihau kya changshile thawdo du ki matangda JSC ga su wari sanaduna yanaba purakpa laikhrabani lengaki maikidagi su thawdo asigi matangda lokhapiya ba thabak sing lokhatuna Achumba while Purakna Honari, Lake Rabasing Yumdasu, Emile Robindro, Emile Prem Chandra Thadna, Makogi Awabada Saruya Bakaluna, Lengaki Oibat, Wafum Sing, Mayek Sing Nakan Balay Cray, Todosiki Matanga, Achumba while Fanganaba, Lengak na Lokaliba, Tabak Singasida, Miano, Pungpaba, Cooperation PBU, Haiki. Amaromda, Nasiki Taramatuka Mailena, Haiki Bada, Khongjom Lan Pamda, Aikogi Tauna Faraba, Ipai Pusingaduna, Katolam Bakayaduna. Ngasigi Manipur gi sakta masi kaidna leribani haiki Sumba Khongjom de ge function si manglam sa sakhiwa ikhigi adu ba lai wikraba halaman kayadna thamanba ngakpiramba Manipur du adu gi kanu si dalai mais de lecture gala ikhoi ngasi chawthusana Manipuri ma oina chawthusana ikhoi hingi ningjingbu yabadi matam dugi adugumba Maharaja Kulachandra di Makada, Yujubraj Tiken Rajit Nalusingduna, Amadi, Nasin, Nijing, Aikoi Punamuna Nijing Niva, Sumba Khongjom Lan Gilan Hamaduda, Like Hidraba, Pauna Brazavasi, Singlen Sana, Duga Chogamia, Duato Tupakya, Pegi,
masing thiba ngamrodaba ahal laman kaya gi balidan duna ngasi Manipur gi saktam ase punna lehuri bani si mai hana man thamjage Politics tawribasingna amadi aikhoi khudingmangna isagi oijana thiba thadokduna ipa ipusingna leibaki damak mathwai phawba katkhiba kaya adu ningsinglaga aikhoi iribaki yaifannabagi damak lepangamgadabani haina hana Kakching Assembly Constituency ki MLA oiramba Yingkhom Surchandra thabukdagi potharaba IAS na fongdorakli afamasi ngasi imalebak Manipur bu British singi makhuttagi kannanabagi damak British singa lanthengna ki balanpham ama oiriba Kakching machin manaw singda leiba wangkhai mairaba poila amadi sakhang haudraba Lanmi singi khuvamda chahi chama kuntra mga suba ningsing tharonggi haikat lekat tambagi tharomda saru yaraduna wai Surchandrana paumisingda fonglokibani mahakna makhata na British ka sokna kibalan pham singi matang da palladuna hai ngasi miyam na haikat lekat tawriba mafam asida wangkhai mairaba poila na luchingba maitelan misinga British ka kumjali singa machani pa marfu mathoi gi April kulhumdoida lantheng nakhi Lanpham aduda wangkhai mairaba poila yauna lanmi kunna mafam asida thawai thaki Khongjom battle asina April kunmanga gol lampak ta thokhibani aduga April 13 na Kanglada British ki firal yungkhibani haiba singa sigim asengba proof matamadugi British na thakiba telegram singi record ching National Archive amadi Manipur Archive te lei wangkhai mairaba amadi mahaka loinaba lanmi singa do British ka lanthengna bagi dama advance team oina landumba oina lagtuna Kakching machin manaw sing asda lotna laikhibani matamaduda palelda leba British ki lanmi gurkha sing na makhogi chanaba cheng loba Kakching da lakpada pau khangkhiduna wangkhai mairaba amadi maite lanmi singi leifam aduda koishinduna landarakpada wangkhai mairaba amasong Kakching wairi lanmi ama yauna punna thauna faba lanmi kunrom mafam asida thawaina pontha pikibani asigumba ipa ipusing asina imaleba kitamak thawai pamuba lektana honakhiba thauna lingjel amadi wakhalon nadu ngasi macha masu oiba aikhoi khudingmakna matung inba ngamsi haina fongdorakli People's Museum Kakching amadi langsai thangna Kakching anina senduna pangthukiba haikaleka tambage ngasigi tharamadda Kakching Police Station gi SDPO KS Hemabati MPS Social Worker KSH Kennedy Saknairabi IEB Retail Lecturer Dr. N Pramodini langsai thangna gi convener Rajiv Khetri yauna saknairaba miyoi gyana saru yaduna athauba singi mafamda haikaleka tamna ikai kumna utki Kangla ta tawhunninge bakwa adi niyum chumna aduna si adu koi sila battle film legiba Kakching manaw singda ipana koi gi lanmi mem mathai katkiba Manipur gi makta ase koi mayam na koi ma to tambatai lebak tamakta koi thona phabatai lebak khalaga adi politics so ni da masagi ojna pojna wakhal si thadoga koi ipa ipusina mareba ki tamakta balidan to mayam da koi ningsingaga koi ireba ki tamakta koi punam lepam ngamgudabani habisi mayam da appeal to jari Khongjom numit ki thoram ngasi Harinam Sankritana Jaigya Mandli Sabha Kakching Khunyai lekai na sinna pangthokre Kakching Khunyai lekai de leba Sri Sri Radha Madhava Mandap ta pangthokhiba thoramadda lekai adugi ahal ahom naure manihar mayang lambam iboyema amasong mayang lambam ibobi ahomna thoramapusing oidna pangthokhi Manipur gi ningtamba ngakna bagi dama British ka sokna khiba lanpham aduda lekhidraba athoba sing mpham hai lei katuna pangthokhiba thoramadugi matangda Harinam Sankritana Jaigya Mandli Sabha Kakching Khunyai lekai na cultural activities khak pangthokba natana ireiba iramdamgi damak thawai tha katkraba athoba kayana hona biramba amasong makoina lauram kiba tawdang sing adu ngasigi mirolna kaufam thokte makoina lauram kiba tawdang sing adu ngasigi mirol asina ningsingba amasong makogi khudung induna chawkhat palamdam ama purokna ba pandam da ngasigi tharamasi pangthokpani haina asil arangi maikidagi fongdorakhi ngasi April ki tang kulumdoi pauna ningsing numit panel udharbon nasin langduna pangramda leiriba pauna brajavasi ki mita mamangda chama kutra manga suba Khongjom de pangthokre athoba mahaki mitamda hailei katlaba matungda afongba famlen ama panel vi president Jagadananda Sharmana miphammapu athoba mithunglen oina N Budachandra social worker ikai khomnaraba mithunglen oina Dr. KN Chan member Manipuri Language Advisory Board and Saite Academy New Delhi
Pialini Rajkumari, President Shillong Manipuri Students Union, KH Ratan, Advisor UPF, Sudit Singh, Advisor Shillong Manipuri Forum, Yumnam Albina, Vice President Amshuna, Dice the Lighting Oiki, Taramaduda, Oina Maniton, Lysum Saitejuna, Numit Asigamari Lena Bopam Gat Tamki, Amadi, Seram Ongbi Zuboti, Devina, Shaho Ise, Rebati Devina, Khongjom Prabhi Ise Kudo, Tamki, Nasiki Taramatuka Mailena, Comram Ratan Advisor, UPF Manipur High, Adunga Matamatuda, Ikoki Ipai Pusingna, Ireba Iramdam Tungi Mirogi Damak, Nona, Tawai Katuna, First Sigi Sagai, Kaki Edubo. Ngasidi Ikogi Ireba Iramdam, Mapimapala Traba Amagom, Tushon Manchona Hingba. Isana isagi iramdamda saidangba amagum hingle ngasi paliba lenga asigi mapi mapa oriba singnasu aikugi ipai pusingi puari neinaduna thangna leina thabak tawba mathautai haiba wafam thamki amadi leibak miyang ihul khangna thabak tawba mathautai miyang achumba iho malemgi akanba sakti amatana nam thabangamdi haibasi matam chana ningsinghobo fagani haiba wafam thamki West Tripura District amasung Khowai District anida tongan khinba pauna brajawasi ki mitamda haikat lekat tamduna tramanga suba Khongjom de palan pangthokre numin asiga mailena Manipur gi aiba achobo yumnamne iba pauna haibal drama lai ama phongki tharom sing asi Puthiba Welfare and Cultural Society pauna Foundation Tripura Reform Manipur amasung Governor Manipuri Literary Culture Forum na sin na pangthokibani tharongga mailena handakta Manipur University Jagoida Gold Medal ahum phanglakrabi anima kumantembo ikai khumnaki bagalonena thangta amasung leipak ningba jagoi performance su thauki hairi Hauki batang kunmathoidagi hauduna ningthaukhongi manung chenba loktak project ki ekobida leidiba naga ichil inaw singna haukiba April gi tang 19 da kasong khulenda naga mitem ani hatpagi thaudoka mailina lambi tingduna amadi pung humphudani thoigi oina loktak project lambi tingduna khongjang sangsin kiba do ngasi loktak project gi ching amasung tamgi maya paibi sing amadi ningthaukhongi maya paibi sing yauna alibe numit asida punna lambi tingbagi khongjang changshin minaduna loshin khrei Khongjang asigi manung channa merit dangmaina haikibada tang kunmathoidagi hauduna Naga People's Council gi makhada project leiriba naga singna chathariba Khongjang asi ngasi loshilagani Khongjang asigi nunggi oba wahan thokti haujik maikei kayada kukiteru singna indigenous people singbo landaba amadi aikhoibu marufang na muthatnaba honaraga makhogi oiba separate administration Tanaba honariba makhoi masatagi oiba selfish oiba wakhalon asina ngasidi Manipur iramdam asida micham kaya hatpiba mayam sing asigi mathakta ikuidana tronglao bida piklibe icha anibu minungsi leitana hatkiba lonena kasong khuldasu lambi chachariba michambo nongmaina kapna hatpa ani yadaba thawong kaya ma kogi terrorist sing asina chatharabasu lengang nadi karishu action lokhatpa ude hadna chatharakpa khongjangni Adubu Khongjang ngasi loshilagani amadi loshinbagi numit asida maitei ichil inaw pumnamak lakna saru yaminaba asina aikogi unity string ado mayek singna uba phangi amadi yamna nungai fawi haiki Tha sigi tang tareta tronglao bida thokiba thodok yaningda phongdoktuna Nambol to Bisnupur Nambol to Imphal Nambol to Ningthaukhong e-rickshaw amadi diesel auto gi Nambol apunba 3 wheelers Association amadi Nambol Kaithel Lukmai Sintha Lupna Sinduna Kholau Kaya Lauduna ngase Nambol da diesel auto rickshaw amadi e-rickshaw 3 wheelers ki rally chatkre rally adu malom dagi hawraklaga malom bazar Nambol bazar Oinam bazar Bisnupur bazar amadi Ningthaukhong bazar faro matong Ningthaukhong kha khunau dagi mamai leiraga amuk halaktuna Nambol bazar da panthungpham oiki amadi Nambol Khau Kaithel da wakat mifam amasu chathaki Khongjang aduda tronglaubi bom etakta angang sing hatpa mi hatpa sing athu matamda miyam mangda ahakpa chayak pigadabani national highway sing free zone ohangadabani tronglaubi CRPF game da leikidraba Khongjang loi sing justice athu matamda fanghangadabani haiba kholau kaya su lauki Khongjang aduga mailena auto association gi member Kongkham Tondon bana phongdokhibada tronglaubi da angang ani kokina ko terrorist singna bom etak chathakiba
अदुदा पेंद्रबा मियामना CRPF की केमदा वकत चंगदुबदा नोंमे अमदी बॉम्ब कापथोरकना मियोय अहुम लेखिदबा अदुगी जस्टिस मणिपुर अमदी इंडिया गवर्नमेंट अथुब मतमदा फंगनगदबनी गवर्नमेंट तुमिना लेशिंदुना मणिपुर मियामु थबक सुफम नोंफम खंखनदबा तारगदी ऑटो अमदी ई-रिक्शो थौदुना नोंमगी सेल तांजरिबा मियोयसिंग खुत्ता खुलाई पाइदुना कुकीसिंगी मथक्ता लाल ताबा यारकपसु याय मरमसना थोकलिबा इरांग अथु मतमदा लोशिनबा सिंबियु हाइकी लान तारक पय हेमसे प्रजा की मयाम की मुहुत सिलगा हाइजरिबा याकसे अखोई पुनमंगना इंडिया सरकारना अमदी मणिपुर सरकारना खंबियु कईगुम मसी मखा ताना तहन बिरप तारगदी अखोई खुत्ता खुलाई पाइदुना इमालबा किदमक्ता लामथेंगरकनी हाबसे मयाम पुनमंगना चक्की होइना खुमिसे मसी दो मेना जो खमम थई मसे Council of Higher Secondary Education Manipur Koshim Meloba Class 12 की एग्जाम द साइंस स्ट्रीम द मणिपुर पुंबगी ओइना फर्स्ट पोजीशन तारखरबा कक्सिंग डिस्ट्रिक्ट की मनुंग जनबा वांगु तेरा खोदाम रेक्तगे तखेलमम कल्पनाबु वांगुगी मियामना पुनिंग थगोतना ngasi ताराम ओखरे ताराम ओकपगी थरमदो इमा तंफा लाइरेंबी हराउबुंग वांगुदा वांगु यूथ फ्रंट सिन्ना पांगथोकपनी थरमदोदा वांगु ग्राम पंचायत के प्रधान एल शरद एलाइस टोनामिते वांगु यूथ फ्रंट की प्रेसिडेंट एल जेंडर सेक्रेटरी टी इबोचौबा डेवलपमेंट कमिटी वांगु एल खेरचंद्रा सेक्रेटरी ए मणि कुमार साइंस स्ट्रीम की तोफर तखेलमम कल्पना की अपोकपति प्रताप अपोकपी तमु अमदी अतै मरुओइबा मियोय कयासु सौग्याखिबादुदा टी कल्पनाना वांगु यूथ फ्रंट की माइकैदगी पुनिंग थवतना केस एवार्ड का लोनना मोमेंट ऑफ पीडना ताराम ओखी अमदी सरुयाखिबा मियामनसु ती कल्पनादा अचंब खुदोल पोचिंग पीडना तुंगी पुंचिदा हेना माई पाकपो ओरिसनु हाइडना याइफा थौजाल पीखी संगांगे उसे कोंदा लेबा कॉमर्स स्कूल की महरोय तकेलमम कल्पनाना फोंदोरखिबदा अंगांग ओरिंगै पिसक पिकलिंगैदगी हौना लाइरिक लाइसुगी मरमदा ममा मपाना करिदा सोइखिगदगी हाइडना यामना कुपना सेनबिबगे ngasi ki mai pak gi thak asi yorokpani mai pak pa haibasi mama mapana lairi ki mangan ka hena leitraga su masa masa ninglu pandam adu phangnaba phajana thawai changna honaraga masa masa gi pandam adu soina yoba ngamgani angang oingai baby class tagi hauna laik ta yamna kanna thawai yaurkiba oja singna su mahapu kari da soikigadagi haina yamna chakshina senrakiba सोथरबा मरमदम वांगु लमदमसी अमुक्तदी मिंचत पुरक्तब यादे हाइदना होनरकपा अमदी कॉमेट के ओजा मयामनसु फजना ताकपी तंबीरखिबदगे ngasi mai pakpa si ngamjarakhibani makhatana mahaki punchi ki pandam phangri phabu honakigani haike aina pikingaida isu maina hona jare aduga अखोई वामू सिबू चिंखनब माई पातब यादे खला कनोना होनजे ओजा गुरु मैमनसु कमेटी ओजा गुरु मैमनसु अबू फजना तापी तमीरगा सिगी फिबमसे ललपने हायगा सिदा नसिंजने चलिबसे येसिगी क्वेश्चन लोबा क्लास 12 एग्जाम दा स्ट्रीम गी ओइना मरिशो पोजीशन लौरखरबा थमना पोकपीदगी सलाम रोमियो अमदी सुनीतानी की मचानुपा सलाम रोविंचन थमना पोपी यूथ वर्कर्स क्लब अमदी थमना पोपी नुपी याइफो मरुप अनिना क्लब अस्ता ngasi तारामना ओखरे थरमदुदा मरिशो पोजीशन लौरखरबा सलाम रोविंचन दा थमना पोपी नुपी याइफो मरुप की प्रेसिडेंट एम शांति देवी सेक्रेटरी एम बिना देवी अमदी TYWC की प्रेसिडेंट एम देवान अमदी अतै थौमिसिंगना सर यादना नाकी लेंयान फी यानदुना अमदी खुदोल पीदना तारामना पुकनिंग थवतखे थरमदुगा माइलेना सलाम रोबिंचन फोंदोखिबदा ngalingay matamdagi hauna mahakna larik ka hena fana hawrakhide adubo mahakna class 10 gi exam ta mahaki expectation adu yawrakhide madudagi mahakna hena hotna ningbagi wakal fawrakhi mahakna ngasi stage asi yawrakpada trongraubidagi mamanaba amadi mama panasu achobu mateng tauki mahakna enlightened knowledge higher secondary school sangakfam da tamduna class 12 tharak pasida school asigi founder vice principal amadi oja singna hona birakpana mahaki ngasi ki position asi lawba ngamlakpani
ngalngai matamdagi army officer oiba pamlaki adubo hojik oriba manipur gi fiba masi yenglubada mahakna lawyer ama oidna miyang seva tawgani haiki tharamatu mailena TYWC gi president moyang tem devana phongnoki bada ngasi position laba salam robinson butan opak khaktan natna mahaki tungi punchida tronglaubi gi miyam na angam mateng pangani haiki aroibada maroipa amuhanna miyam da pizari Koko miyam di miyam gi boy komerta akan section tharang lokhatna Khongjom degi tharam pang thokre wangkhai maya pa poila amadi sakang hawdaba lami singi kaksin machin manau chingda leiba khubam da chahi cham kunthra manga suba ninjing tharam pang thokre Lunena Council of Higher Secondary Education Manipur Loba Class 12 ki exam da science stream gi oina makok tarakraba takel mam kalpana buharaw yang okre Imes motom pizaba ngasi di mata salo shinjare meeting tablo singbok korom jare